Miyamgi mifam pangthokre. Ima Leibak ta Singnarakpa Numit haiba theme da nongmui oiba miyamgi mifam ama ngasi jiri bamgi babu parada leiba Jimpal office ki hall da Federation of Civil Societies Folks Jiri Development Organization JDO Jiri Ima Maira Paibi Apun Balub Jimpal United Jiri Youth League UJYL Coalition Against Drugs and Alcohol Kada Jiri Bam Amadi Jiri Apun Makunai Chaukat JAKCL ga Kutsam Naraga Sinduna Pangthokre. Thauram aduda JDO gi President Elangbam Dewan Singha, Jimpal gi President L. Bimola Devi, UJYL gi President PH Gyanendra Meitei, Kada gi President Y. Sumati Amadi, Pari Puri Athoba Ningsinglup PPANL gi President Okram Gopen Singhana, Presidium Member Oina Sarukyaki. Thauram asiga mari lenana Thawaina Pontha Pikraba Athoba Shingi Mafamda Ikai Kumnaba Oina, Minute Anitumina Leiduna Awaba Fongdoki.